Miling tabir ko ay puno po image TV na taram na okya bagaloy na Rajesh Kumar na krumjari ngasigi maroy ba PAODAM INA Advanced Headquarter gi hauji semgat chagat libasing Mahut Minister Y Khamsan amadi Education Minister TH Basant Kumar na yangchin kre Palel gi Jimmy mihat chenaba Birgit Court puthok laba matung jail da thajin kre Nipuni thoi shuba maira paibi horakpa namit thorom pangthok kre loina India Saba Cup Syrup DOC1 Max Thaklubadagi Uzbekistan da agang taranipan sire Mapungoy Lobirasi Bharat ki Union Home Minister Amit Shahana Mathang Sahi ki January tang taruk ta Sangaram gadaba hauzik semgat sagatliba INA Advanced Headquarter ki pibam ngasi Mahut and PR Minister Y Khamsan amadi Education Minister TH Basant Kumar na laktuna yengchin kre Yangchin Kongchat aduga mari lainana Mahut and PR Minister Y Khamsan na phongdok khibada mathang sahigi January gi tang tarukta Bharat ki Union Minister Amit Shah Manipur da laktuna Manipur gi oina mafam kayada laingak asina paikhat liba scheme amadi project sing changa ba amadi jatra hunanabagi thoram kaya pangthok pigani Chuchampur da leiba Medical College da ahanba chattuna Sangaramgani Mathangda Moirangda leiba INA Advanced Headquarter asida Bharat ki masu ahumgi piral paihanduna Advanced Headquarter asibu sangabiramgani loinana Moirang Sengai lampak asida Home Minister yauna miyamgi oiba achauba mifam amasu pangthokani haina makhataki ngasigi yangsin khongchat aduda INA Construction gi Government in Charge oiminariba Mahut Minister Y Khamsan Education Minister TH Basant Kumar amadi MLA Moirang Thongam Santi su sarup yakhi INA Advanced Headquarter gi phibam ngarang numidang MLA Moirang Thongam Santi nasu yenchin khibaga loinana laikai adugi miyam ga unaduna miyam gi apamba su hangkhre lakliba bye numit amadi anowa chahi 2023 gi ahoba numitta picnic satpa miyamna tawgadaba amadi tawroidaba chatna kanglon singi order ama Imphal West Police na thokre miyam gi picnic pangthokadaba mafam sing mi masing Hanthan Naba Superintendent of Police Imphal West District KSIC Bakantana Mari Lainaba Singda Kangan Kre Picnic Mafamda License Natraga License Paidaba Nomai Sing Puduna Satpayaroi Karigumba Frisking Natraga Checking Tawada Tengnarabadi Action Lokat Kani Hari Bye Bye Amadi Anowa Chahigi Harau Tayamba Phongdokpada Yarbi Makai Miyamda Akaiba Piroidaba Mongda Pangthok nanaba appeal su tawrakli loinana miyamna picnic pangthokpa loirba matungda sport sing taru tanana thambiram nabagi damak su hairi SP Imphal West District KSS Sibakantana miyamda anowa sahi gi yai proposal piraduna anowa sahi asi asoi angam khana chainaba miyamda akiba amatta pidana harau taramna nungsi chanana omunasi haiki akadami sin now sing na yamna kogi unnecessary oi ba haib tare kogi license gan na chingpa sumasi yain kai paibi rakanu gi train khongman gi picnic spot gi changba mentri point sida frisking checking tawraga koi du musing loina collect tawraga koi picnic si loi matung da ko na nini humi le koi fajana verify tawro ko pitok chakin Kaching District ki Paler Mamang Laikai da tha asigi kulumdoi da kwa yonpham amagi mamang da Manipur Police Telecom Operator MPTO da Head Constable oiba Kongkham Birgit chahi kuntramapan apokpa ke Navadip kauba mayang Imphal konsak mani Laikai da laibana Nomai na kapada laikhidraba Moirang them Jimmy chahi kuntra taruk bapureba M Kiran Palel Mamang Laikai gi mihat da Senariba Kongkham Birgit ngasi CJM Thawalda puthok labat tungda judicial remand lauthaduna ngasi kashum sangda thajin kre hari nomai kaptuna Moirang them Jimmy bu hatpagi case ka mari leinana Kaching police na lokalakpa case amagi makhada Kongkham Birgit tha asi kunmari da Kaching PS na Pagatuna numit mangani police custody da remand lauthaduna lekhibani police custody remand
लौरदुना ngasi CGM Thawalda puthorokpada JC gi thaumising amadi laikhidrabi Jimmy gi imung manunggi meoisingna mihatpa Bridget puthokpirau mihatpa Bridget thadokpa yaroi mihatpa Bridget logi oiba cherak piu mapunsi chupa kasum sangda thamu haibana singba kholau kaya su lauki JC gi co-convener Roman Kumanna Phongdorokpada Manipur Lengaki Chief Minister Ed Biren Masamak Amadi Kakching SG MLA Mayanglamang Rameswarna case asigi matangda thawai hakchang yauna hotnabiri masina takpadi mara leiraba Bridget ki mathakta logi oiba chapchap action lokhat pirakani haibagi thajaba JC da lei JC tankiba demand singi manungda mihatpa phabire masigi sumathakta lengaki maikaidagi imung manungda Chanaba Tabak Pinanaba Amasung ex Graciagi Senpam Lengak na Pifam Tokpa Adu Pinanaba Hotnagi Haibagi Tazaba Pirakpa Amasung Laikhidrabagi Aroiba Mathumangam Pangtoktana Laibana Laikhidrabi Jimigi Imung Manungda Waba Kudong Sadaba Kaya Tenrakpana Asibaksang Ngarang JC Amadi Imung Manungna Lauduna Aroiba Mathumangam Pangtokre Hainasu Pongdorki Manipuri Students Federation MSF na Imphal Manungi Mapam Kayada Musulakliba Akoibagi Pivam Yangshinbagi Kongchat Ama MSF ki Mayaylo Shangi General Secretary Tekcham Rojit na Lusingduna Jatkri Ngasi Yangshan Kongchat Aduda Imphal Bazar Manung Amadi Akoibada Lairiba Mapam Sing Luna na Thamlibra Haina Yangshin ki Kwaramban Bazar Manungda Lairiba Lambi Singi Nakan Turel Mapan Sing Amadi Turel Manungda Yamlaba Mot Akai Patahodi Kaya Paisinduna Thamlamba Tengnaraki Masina Mioiba Sanga Amadi Thawai Panba Jiba Singda Makal Makha Kayagi Laina Kaya Sandok Hanba Kaktanatana Turelgi Iram Khonglam Singh Hunjilaktuna Akoi Film the Sound Akaiba Pidibani Haina MSF ki Mayalo Sanki General Secretary Tekcham Rojit na Pawishing da Pongdorli Forest Environment and Climate Change Department na Manipur Plastic Policy 2022 gi matung ina single use plastic sing sijinnabada athingba thamkhrabani MSF na Manipur Pollution Control Board ki officer in charge plastic ki knowledge makhada yamlaba ban item phagatki adumakpu lengak na thingkhraba hairiba ban torba item sing hojikchu makhata na wholesale amadi retail dukan singda phong na amadi loan na yolamba sinnaba thengnari matam gi lakpa achouba Manipur gi oiba festival mayam naksilakpa amadi center gi leader sing lakani haiba matam khaktada luna na thambagi yangchinba khak natana matam pumbagi oina mioiba khunai gi damak Manipur miyam gini haiba wakhalonda ahenba mityeng mari leinaba lenga ki authority singna yangchinbiu maram asina mari leinaba lenga ki authority board na hojik phongna yoliba sinariba plastic ban item sing Manipur gi akoibagi pibamda akaiba piriba bazar manung amadi akoibada mosilakliba sing asi atu matamda mijeng changbiu haina mahakna pakhatana pongdokhi lamdam asida maira paibi iho saphonglakkiba sahi nipuni toi shuruk pagaloina nangasi All Manipur Women's Social Reformation and Development Samaj Nupi Samaj na sinduna mayang langjing sorok mapal community hall da nipuni toi suba maira paibi horakba numit thorom pangthokri thorom aduda mayang langjing GP gi pradhan takhelambam tompok mitei All Manipur Women's Social Reformation and Development Samaj Nupi Samaj gi President K.H. Ramani MKIL gi President Laurembam Nganbi Leima Tami Singmi Apunma Nupi Loke President Yambem Momon United Committee Manipur gi Vice President YK Dhuren United People's Front Manipur gi President Nongthombam Rupachandra amadi mayang langjing sengbat sagat Nupi Lup gi President Songtham Kaina Hanbina Dice members sing oina saruk yaki thorom aduga mari leinana All Manipur Women's Social Reformation and Development Samaj Nupi Samaj gi President T.S. Ramani na phongdokkibada sahi nifu yankai gi mamangda lamdam asida mayai kaba nisana kunai asida achouba sapu ama piba horakhi yu amadi sahida chinja kaya sasinduna yumgi nupi angang singda otpanaiba phubiba saibibagi thodok kaya ama lepalaitana tholakki nakal amaromdana mayang lanmi singna aspagi maromda naha kayabu semjin sajinma maral siduna phaba punba amadi otpat naibagi thabak kya chatharak padagi mama oibi singna masa sing kalhona bagi damakta numidangi matamda khutta maira paiduna leirak khulakta ahing yarekpa horakki matam adudagi hona ngasi phawda maira paibagi ho asi lakhibani
matam sangna mayai kabani sa amadi yugi lan asida mama oibi singna kunai asibu kalhona naba hot aduna lakli matam sangna thingduna laklaba yu asibu legalize tawbiganu kunai asi lekha tana mutkiba tare haidana mama oibi kayana lengakta haijariba asi tabiu asukuina tingduna laklaba yu asibu kanaba khara khaktagi yenglaga legalize tawgani haiba wafam asi mama oibi singna yaba ngamloi haina mahakna phongdokhi angang ka sulai ta basi ijat laure chum basi yeng mane yang wale akhoi sibana bu pam eba adu pai ba lengang singjina thabak ti phanayam tawre adu bo akhoi gi mama singi awa basi hu ubi da basi amuk tang di khandaraga ima singna haijeri ba yu ligai tawinu hanagi oi chanda lai basi mai lai yu hai basi basing tang khanda biraga ima sing sibiyo hai wa pham jina ta ima karin tau pai India the child marriage asi socially natraga economically amadi tongan ba society gi factors singna maram oirga chathari masi child rights pu violate tawuni amadi society gi achoba threat oi haina Manipur Commission for Protection of Child Rights ki chairperson PH Manibabu Sarmana hondokre National Commission for Protection of Child Rights NCPCR Manipur Commission for Protection of Child Rights amadi Manipur Seva Samiti ahumna punna kusamna duna Preventing Child Marriage in Manipur haiba hiramda Manipur Press Club ta pangthokba nomagi oiba state level sensitization consultation workshop ta mahakna makha taraduna hai chahi sudana luhongbana health education amadi hiram khudingda angang aduna development tawada yamna sauna akaiba pi maram asina hiram asigi matang aikoi mipung khuding punna wakal taminaba amadi thabak tawminaba amat sangi phongdokhi ngasigi thoram aduda social welfare department ki joint director Banti Singh Konthojam amadi CWC gi mihut kaya su yakhik Manipur da khundariba anal kanglup ki manungda amasu oiba anal koleldagi horakkiba paharang pasel sagai gi Naha Singgi Masamo Fana Amasung Manglom da Changchin ba Kanglup ama Oihana na pandam da Pahrang Parcel Use Awareness Program ama Chandel District ki Samdil Kulel Community Hall da pangthokre not by might not by power but by the spirit of God haiba team da pangthok awareness program adugi matang da parcel zone program coordinator na hai Anal Singgi manung da Anal Kulel dagi Horakpam oirga ngasidi chapi karong amadi chandel yauna mafam kharada khundaduna leiraba paharang pasel haiba sagai kanglup asi yamna sothna leiba kanglup ama oiri akhoi gi sagai kanglup amadi anal kanglup asi kamdona chaukhot kadage mapung oina nahasing kamdona mayai kabani sadagi labna leigani lining lambi da kamdona chatkani amasung society asida akhoina kamdona mimanana Tingadagi haiba adu nahasingda wakal tahan baga loinana Paharang Pasel Sagaida Lairiba Aikoi Masel Amaga Sakang Maikang Nanabgi Damak Awareness Program asi pangthokpani hondokhi Fisheries Department Sinduna Ahanba Imoino Fish Festival ama mathang sahigi January ahum Imoino Irakpa namitta pangthoklagani Festival asida Maitai sareng kilogram lising ani amadi atoppa nga kilogram lising yangkai puthokduna miyam da imoino iratpa puja asida hena khudong saba phanggadori bawprada leiba secretariat office da pomisinga unaba amada fisheries minister Haikham Dingona hai hojik leiriba chief minister Nongthoma Birena lusingba lenga asigi mityeng makhada ahanba oina fisheries department asil langjiduna imoino ima irat puja asiga mari leinana ahanba imoino fish festival ama palace compound leiba hapta kangjaibungda mathang sahigi January 3 da pangthoklagani chief minister Nongthomam Birengi lusingba makhada fisheries department mathang sahidagi hauraga sahi amada anirak fish mela pangthoklagani masimak fisheries department amadi lamdam asigi ngami singi oina yamna chawba khudongchaba amadi mai pakpani mela sina maram oirga lamdam asigi ngami singda anouba mayon ama piduna lamdam asigi nga puthokpagi lamda ahenba inot ama piba ngamlagani ahanba imoino fish festival asida miyamgi yenglaga fish fresh maitei sareng kg lising ani puthokna naba pandam thamli festival asida atopa silver carp ngaton pengba khabak yauna ngagi item trani thoi phangangani nga sing asigi mamal mamangda
पांथोखिबा निंगोल चाकौबा nga mela gi mamalga managani mela asida imoino iratpada changba organic oiba agriculture horticulture gi manamasing kayasu phangani haina minister asina phongdokhi hariba numit sirida hoi manipur gi oina ani suba mela haitare amana ningol chakobra first time tawbuni aduga manipur gi kwadi gi hana hoi fishery department na masi ani suba oina ani suba idi chahi da khoi gi mela janir tawbusi smaina khoi gi kanogi na fishery department na imonu irat pagi sirida manipur praja miyam gi yenga aduga khoi manipur gi leiba fish farmer sing sigi yenga kanda khoi mela ama khoi pangthok chagadori lamdamasi kabui jati singna gangai soidna pangthokani gangai kumhai jalerong singi kumai nate haina kasamtum kabui khulgi getta kunja singna wakan pham khre kabui haiba phurup osi lamdam asigi maihorol dagi lerak laba phurupni gangai kabui gini khangdaba midi manipur gi puari khangdaba mini haina kabui women organization gi general secretary kangchunglui kawina phundokre kabui culture manglakpa asi manipur gi puari mangbani kabui indigenous tribe ni jarerong na civil organization ni kabui manghanarba lenga ki aronba policy leirabra haibana singba wahang kaya gi play card sinnaduna phamki wakat bifam aduda kachungang lui kabuina makhata duna hai puari da yauraba kabui salang mai bahaiba adu jalalong salang mai bahaiba yabra kabui jati gi gangai bu atopa karigi पिथोकदोरिबनो लेंगा की 8 पीबा पीदबा थोइदोकते कबुई जाति की कल्चर मांगलबदी कबुई मांगलबनी अदुना कबुई जातिना गनगाई कुमहै सोइदना पांथोकनी लेंगा असिना ममांगदगी लेरकलबा असोइबसिंग असि सेमदोपियो अमदी कबुई जातिबु कनबियु हाइना मखा ताखि इबोय अम सुमांग लीला संगलेंदा चथरकलिबा सुमांग लीला निंगथम कुमहै की ओइना ngasi नाहरल खोंथांग आर्टिस्ट एसोसिएशन जाक्थेपि पार्टी की वासक उत्खि पोस्टो तो पांथोक्तुना आर्टिस्ट सिंह अमदी लीलाबु नुंगसिबिबा सिंह सरुक याकी हयेंग पुंग अनिदा सनालेपाक नाचोम आर्टिस्ट एसोसिएशन की रंजित निंगथौजान इबा सौग्राकपम हेमंतना लमजिंग लमताकप कुमहै माई ताब उtkani सेंट थॉमस कैथोलिक चर्च नमदाइलोंग कसर असम की कुनगा सुब सिल्वर जुबली सेलिब्रेशन नमित निनी चुपना पांथोक्तुना ngasi लोसिनख्री Do not doubt but believe John chapter kun verse 27 haiba moto da pangthokhiba silver jubilee thorom asida function chairman oina Sri Jangjinang Simon Gangmai amadi function secretary Sri Matthew Gangmai na oiduna thorom mapung fan pangthokhi thorom asida jubilee stone blessing na RT Reverend Stephen Rotlunga Bishop Aijol na tauki welcome speech na FR Sangram Senapati Paris Priest Pailapul Amadi Church Asigi Horakpagi Matang da Matthew Gangmaina Marik Chumna Paudamki Sky Hospital and Research Center Private Limited na Manipur da ahanba oina open heart surgery amadi device closure natraga EPS plus RFA maipak na chatharakiba chahi tare mapung pharakpagi ningsing thorom pangthokri heart ki oiba ana layeng gidamak mapal lamda chatlubagi thoina mathau tadre kumja lising ani tramanga asi state asi khakta natana awang nongpok state singi medical puari da heart care gi oina kawba yaroidaba amani haina Sky Hospital and Research Center Private Limited ki chairman chief cardiologist Dr. L Shyamkishore na kundokri wapam singasi numit asiga mari leinana Sky Hospital conference hall da ngasi pangthokhiba paumi singa unaba amada phonglokhibani bahna makhata na phonglokhibda state asigi medical puari da ahanba oina open heart surgery amadi device closure natraga EPS plus RFA asi hokhiba kumja lisingani tara dagina ngasi phawba Sky Hospital na maipak na leptana changsilakli hojik phawda patient chamaga humdramari romgi heart hole device closure gi mateng na layeng maipak na chathakhiba laikhre masida natana hospital asina adult patient humpurongi heart ki oiba surgery amadi ana layeng chathakhiba su laikhre mapal lebak singda heart care layeng gi oina leiba sophisticated oiba EPS plus RFA asi maipak na state asida su pangthok pangamle lamdam sigi miyam na mapal lamda chatlubagi thoina mathau tadre state asi
खक्ता नतना युमलोनब स्टेट सिंगदगिसु हार्ट की ओइबा अना लायेंगदा स्काई हॉस्पिटल ना अचौबा थौदांग अमा लौबा ngamle hai wafam sing thamki Odisha gi Pradip Porta tha asigi kulumdoi dagi kumwa fawa pangthokiba 24 suba youth and mini tennis volleyball national championship ta Manipur gi mahut sinduna winner oirakraba sanori amadi oja sing asi Imphal da thunglabada miyam na harau tayam okre All Manipur Tennis Volleyball Association gi secretary P Marginal singduna chatpa team aduna ahanba oina saruk yariba mini boys amadi girls ki team asina mini boys amadi mini girls ki event animakta winner oirakibani loinana youth ki team gi oinadi sanaroi masing sudabana maram oirga medal amata loba ngamdana halakibani sanaroi amadi oja sing adu ngasi nungthil North AOC da thunglakibani mafam adu hek yobaga YPA hianglam hiran magi miyamna makoibu laipreng huktuna harau tayamna okhi Indiana Saba Cup Syrup Thakubadagi Uzbekistan da angang tarnipan sire hidak saba thingin kre loina madugi maramda tijinba hokre Uzbekistan ki health ministry na thokiba serol da hari Noida da best Marian Biotech na Saba Cup Syrup DOC1 Max hariba hidak asi thakubadagi angang sing adu sikibani Health Minister Mansukh Mandavyana haikibada Cup Syrup adugi Sample sing adu testing taunanaba Chandigarh da leba regional drugs testing laboratory da thakre report ki matung ina darkar oiba thabak sing lokhatkani Uzbekistan ki health ministry na haikibada laboratory da test tawada syrup adu ethylene glycol yaurambat phangle leibak adu gi hidak yonpham singdagi DOC1 Max syrup lokto hankre doctor sing gi prescription yaudana hidak yonba singna haibadagi hidak adu Later matungda yum singda pitak kibani hidak adugi dose ml 2.5 dagi ml 5 power nomada marirak pitak ki hari dose adu standard dose dagi hen bani hari Central Drug Standard Control Organization CDSCO North Zone amasung Uttar Pradesh Drugs Controlling and Licensing Authority gi apunba team amana inquiry chathari sahi sigi angan basrukta Haryana da base tawba Maidan Pharmaceuticals na Saba Cup Syrup na maram oerduna angang humudra sikhrabani Central Drug Standard Control Organization na unit adu thingjin khrabani sanabagi pau All Irengban Football Association IFA Irengban sinduna Irengban High School Playground dang asidagi 6-9 aside State Open Football Tournament 2022-23 haudokre tournament haudopagi thoramda first Palel Jila Parishad ki upa adhaksya Muhammad Dajibuddin na athoiba mitunglen Irengban Gram Panchayat ki pradhan Muhammad Badur na thoram mapu amadi social worker Y Brozen na akhano mitunglen oina saruk yaki asidagi horiba tournament asida apunba team kunna saruk yari tournament asigi ahuba match ta Sajan FC Pukhau amadi Bolero FC Bamon Laikai ani na sanaki maduda Sajan FC da Bolero FC bu Panjal ani amada thoiki match asigi ahanba Panjal du Bolero FC gi jersey number 25 ke Akash na minute kunmari chatpada sanki aduga Sajan FC ki Panjal ani aduna jersey number 23 angambana minute kuntaruk amade jersey number 21 Rajuna kuntrama chatpa minute ta chankibani ngarang dagi Jiribam gi Bawparada leiba Kasturba Girls High School gi Sanabungda Jiri News Network Committee JNNC na sinduna numit nini chup na pangtholak kiba anirak suwa Jiri News Network Sports Meet and New Year celebration ngasi lotion create ngasi lotion bagi thorom aduda KS Indu Kumar Singh senior lecturer Jiribam Higher Secondary School P Singomani Singh Vice President JNN amadi TS Gagarin Singh coordinator Igno Jiribam na mathang china chief guest president amadi guest of honor oina dais phamki thoromgi matungda makok mathang taraba singda mana mathum singsu yenthokuna thorom lotion ki Aroibada Marupa Amuhanna INA Advanced Headquarter gi Hauji Chamgat Chagat Libasing Mahut Minister Y Khamsan Amadi Education Minister TH Bachchandra Kumar na Yangshin Kre Palel gi Jimmy Mihat Chenaba Birgit Court Puthok Matung Jail the Thajin Kre Nipuni Toy Shuba Maira Paibi Horakpa Namit Thorum Pangthok Kre Loinana India Saba Cup Syrup DOC1 Max Thaklubadagi
Uzbekistan da agang taranipan sire. Ngasigidamakta paudam pijaba matang solution jare mejang tabirba kwai punapu amuka hanna kurumjari.